Hello viewers and Tinbiniba delegates Pumnamak. Huji akoi Smith Yangsat Kairimda Huji Laire. Mayam akoi writer sing, poet sing, Loinabak akoi Leta Duna Laire, Matang Swice da akoi session, poet Smith, Kabi Samelan Nasi, Haunabagi Sem Sabat and Jadu Muglogzage. Ngasigi program Sigi, moderator Obigadaba. Akoi renowned Sahiत्य Academy awardee Oja Sarachan Thiam da microphone se amuk sinajage Oja Sarachan. Good afternoon. Mayam punamak ahanbada Manipuri Sahiत्य Parishat Meghalaya amasung Phunga Heritage anigi maikaidagi mayam punamapu taram na wokseri Echo Yamna Southokse, Madam de Manipurgi pioneer, Equina Yosebi Makong Ahumira Kanaba, Sauba Kamal Anganghal, Hairiba, Mui Ahumasi, Equigidi, Laigumabang Actani, Makoibu, Aquinangasi, Ningsingli, Saknas Honeri, Makoigi, Millions Honzabuduna, Equigi, Saita Suri by Koida, Southoksabam the Poksabani. Siumba Makoi Ahungi Manungda Ama Oiriba Dr. Kamal Gi Mamingda International Oiba Festival Ama Pangthok Pase Manipuri Sahiत्य Parishat Meghalaya Amasung Phunga Heritage and Sinbasina Ahan Bani Aduga Loina Ihan Hanba Dr. Kamal Gi Mamingda International Award Ama Institute Togduna Koigi foreign country the Lairaba Ko Eke Seram the PBC Su Ahan Bani Masiam the historic Oiba Evenamani Masi Aquina never ID Aquay Sahishi Yankai Sama Sanisum Sanga Kanda Hairiba Numida se Ningsing the Lehorodumba du Numinamani Masi Narang Aquay Marski Tang Manga the Hodokre Nasi Tang Torosi Aquay Nini Sanba Aduga Yamna Nungaiba Poismit Aquay Manipuri the Metelon had a saying Sedinaba Tongan Aiba Maya Pulaga Isasana saying Iribesing to Paba Adumba, Yamnaiba Dumba, Punsinba Adum Minamani, Togok Amani, Aquina Yamna Southokse, Madam de Marsaiba Tase, Aquigi pioneer poet, Dr. Kamal Pokiba Dumba Tane, Marski Tangahum Namasi Pokibani, Mark Pokibasi, Sahi Samaga, Kunganito Mapung Fare, Amukso, Marski Tasimak, Sairengi Tani. I quite couldn't want to come. Maski Kungamatoi say, World Poetry Day, Malengi Saying in Numisi, Pitribi Bafam Kurimata, Maski Kunmatoisi, Malengi Saying in Numine, World Poetry Day. I quite Pitribi Bafam Kude Pangtoi, Aduna Marsaba, Saying Tasida, I quite Dr. Kamalgi Mapok. Suoiba aduga ngasi sering sedinabagi thoromasi suoiba aduna marsa isakon yamna nungsingningai oire adu matamamani aduna ahanbada moderator amoina ayangna mayam punumapu taram dokseba mosung ikai khumda utsabaga loinana ihan hanbada aikoi malemda khunda minariba manipuri ba jati si toan phong kya da khundaraga leiri Bangladesh da lamjing mera paidana Manipuri loan amasung Manipuri Sahiत्य si hingnana honabada sokthoba naidana honariba aduga aikoi punamangna February gi tang kunga taresi oja AK Seram ki birthday ni mayam punama happy birthday amta laubiyo mahak sahi 70 mapung phaduna 71 da makhong thangjalabani aduna yamna many miles, many years. Mark Lapo Wishunu and I could monda wish people going in a hand bada Lunana is how much so February couldn't get Teresi the Aqua was just Serangui same canone, but this is same way. Thank you. Aduna Aquay Ahan bada Aquigi Imale Park. Manipur dagi amasung Bharat ki mapanda khunda leitan leikraba aduga imalon amasung saitabu puning thogot piriba sokthobanai no hoda biriba oja seram gi yamna nungsiraba khonjel yamna fajarba sereng
कोकिन गुमलब खुंजेनी महाक ngangbा मणिपुरी मेटेलोंसी यामना सेंगबा अदुंगसी अखोई अमुक तामिनरसी अहानबदा ओजा सेरामबु इकाई खुमना उच्चबग लोइनना कौसिनजरी अखोई इहाननबा डॉक्टर कमल इंटरनेशनल अवार्ड फंगबिरो ओजा सेरामबु इकाई खुमना उच्चबग लोइनना सेरिंग पाबिना हंगचरी सिदी सुकेनोरा सिदा ओ मोइने ताखिबने तीन बिदिबा मैं पुनमबु खुरमजरी अखोई ngasiगी सैरें सैदिनबगी मॉडरेटर बुसैना थागतचरी मेघालय मणिपुरी साहित्य परिषद सिंबा अहानब इंटरनेशनल डॉक्टर कमल इंटरनेशनल मणिपुरी लिटरेचर फेस्टिवल की निनी शुभ निमित्त अखोना डॉक्टर कमल की स्थिति लेइबा महम कया कोइदे येंगुरे हौजिक सैरें सैदिनब सिदा तिनबीरिबा मयामसी लोइना भारत की गातनी आई इतोमतनी भारत की मपान की बांग्लादेश तगी अदुना इंटरनेशनल फेस्टिवल हाइबनिना इंटरनेशनल मी आइदो इने थोए दुना इना हाना सैरें पाबसी हौबा तारे मयाम आइगी सैरें से ताबिउ ngasi ayukta ijabani ngasi gi सैरें सैदिनब सिदा पानना वाइना आई सैरें की ममिंग चिंगसांग परेंग की ममोम नुंगसिबी शिलोंग महौसा लाइरेंबिगी अंगक पखुत सेमना निंथी जना लेतेंगलिबी खासी चनुरागुम तनाब तनाब नतरु तनानबी संबानर बचिंगसांग परेंगी ममोम नुंगसिबी शिलोंग नंगदी मैतई पुंसिगी तांकक कयादा अवाबगी नुंगाइबगी मुद नाइद्र मचु कयाना येख्रबा इतिहास अरेप साखीनी नंगी संबानब उमंग वामंग तरु तनालब फिगाव मनुंगदा कोइचाई चाइदुन लेरी मणिपुरी इतिहास की तगुप तरंगलब लिक्लू परेंग कयादंग अदुंगई ब्रिटिश सिंगना लोइलम शासन की खुर्जी थादोक्तुन चतख्रबदा निंगतम फंगौ की भारत वर्ष निंगतम की मणिपुरसु अदुबु भारत सरकार की लौनम लांगदा तादुना अखोई की इनिंगथौना नंगी नुंगसिरबना तंबाक फमदुना सही तौखिबनी मार्जार एग्रीमेंट नौना मुक मिखा पोनखिबनी मणिपुर नंगी नुंगसिना साइगोन तांगजदुना अखोई की लमाबम कमल डॉक्टर कमल ओखिबनी मणिपुर की इमा की खुया खादा कतननबा नंगी चंखोलब लेकोलगी उडिरे माधवी लेनुंगसी थीखिबनी इमा श्री विनोदिनीसु नंगी फजबदा नुंगसीबदा गाउदुना मतम कया लेबिरमि नंगी नसाइगोंदा अदुगुम्बा नुंगसीरब स्थिति की मनी मुक्ता कया दंगना कोई चाय चायदुन लेरिबनी नंगी तंपाक सन्ना चही कया की मतुंगदा ngasi mamabu nungsijaba manipuri macha mamom kayana nauna muk nangi tampakta itihas ki khongul liwa lakli nangbu kaude chingsang pareng ni mamom nungsibi silong kauroi maite gi itihas na mahusha lairem gi masai gonda matam pumata gan thoidun leyu nahak e ningthi bi silong mayambu khormjari ओजा एके सेरामबु ngamkhai leitana thagatpa masu nungaiba phongdoksari silong hek yauropaga kabi gi oiba ma ki tonganba talent pratibha du leiba maramna uraka na puninga phaurakpadu khudakta sereng oina ithoga miyamda lanthokba khoi miyam taminaru matungda aikhoi yumda leiriba aduga facebook live yengiba mayamna su hairiba thorumse loina yengi mayam punamang aikhoi sida puning thona hapiri मालेमदा खुंदारीबा मणिपुरी सिंह नन मणिपुरी सिंह मयाम पुनमंगना अखोई की थौरमसी पुनिंग थगत पीरी अदुन अखोई पुनमक अखोई मफम सिदा फमना मालेम मी मफम कयाद अखोई लोइन उरिबा ngaktani अदुन अखोई न खंगी अपिकपा ngasi di पृथ्वी से यामना पिकपा ग्लोबल विलेज अमदु ओइरबनी अपिकपा खुंगंगसी मनुंगदा अखोई पुन हिंगमिनरी बनी अदुना ऑनलाइन दा हौजिक अम लखचगे मणिपुरी साहित्य परिषद मेघालय लिंखतपदा मसागी हुमांग तादना मणिपुरी हाइबा साहित्य लोल असि मेघालय की लैमाई सिदा लैतबा यादे हाइदना मसागी हुमांग खिक्तना मदुदगी तौरगा योपाक थादना तौरगा हौगलकपा ngasi मेघालय परिषद सि
ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯔꯥꯖꯃꯅꯤ ꯅꯣꯡꯊꯣꯝꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯟꯂꯥꯏꯟꯗ ꯃꯍꯥꯛꯅ ꯄꯥꯕ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯣꯖꯥ ꯔꯥꯖꯝꯅꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯅꯧꯅ ꯍꯪꯒꯠꯆꯗ꯭ꯔꯒꯁꯨ ꯃꯍꯥꯛꯁꯤ ꯏꯁꯩ ꯐꯖꯅ ꯏꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯨꯊꯣꯛꯇꯅ ꯑꯗꯨꯒ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯐꯪꯗꯅ ꯃꯁꯥꯒꯤ ꯈꯨꯗꯣꯜ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯕ ꯔꯥꯖꯃꯅꯤ ꯅꯣꯡꯊꯣꯝꯕꯗꯒꯤ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯂꯥꯏꯟꯗ ꯂꯩꯔꯕ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯦꯘꯥꯂయ ꯂꯤꯡꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛꯅ ꯑꯁꯤꯒꯨꯝꯕ ꯄꯔꯤꯁꯠ ꯑꯁꯤ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯅꯣꯡꯊꯣꯝꯕ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯅꯣꯡꯊꯣꯝꯕꯗꯒꯤ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯃꯤꯟꯅꯅꯕ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯣꯖꯥ ꯇꯥꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯣꯖꯥ ꯇꯥꯕꯤꯕ꯭ꯔꯣ ꯑꯣꯖꯥ म्यूट ले जालो अमते थोड़ा अमते संग्रबो थोड़ा हेलो ओजा ताबीब्रो ओजा राजमनिया हेलो ओजा राजमनिया ओजा राजमनिया अदोम दसी अमते यंगबिरो तो म्यूट ओजा राजम अमते संगमती म्यूट लेब्रो ओजा मयाम ओजागी सेरिंग तादे ngairi ओजा ओजा राजमनी थोड़त्रबो फोन द ला ओजागी तरन ने सेरिंग पाबगी कोई सोंददी लौथोतरे समय तादबो ꯋꯥꯔꯛꯄꯗ ꯄꯥꯃꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯁꯦꯝꯖꯔꯛꯀꯦ ꯌꯥꯅꯕ ꯑꯗꯨꯒ ꯑꯇꯣꯞ ꯃꯔꯛꯇ ꯑꯃꯇꯪ ꯄꯥꯍꯜꯂꯛꯈꯤꯒꯦꯀꯣ ꯁꯦꯝꯃꯛꯈꯤꯒꯦ ꯇꯥꯅꯕ मैं अतोप लाइन करा चंगे अमते यंबी ओजा यशवंत लेरबो अंजु लेब्रा ओ हौजिक मयामदा ngakpi na bhaije masi technical problem ni maramde khoisi heta thabam taw matamda heta akhoina pamadu khuteda phangba yadabani na mayam ngakpi gani akhoi jik oja rajan ni sang pu ngai bo ina sai oja ak seram bangladesh tagi tv gro matung da akhoi line da lerisi ayekpam anju ni akhoi bangladesh ta nupi aibi mayam thorakhriba nupi singsi manungda masagi oiba lairik ama phongdana nupi oibi aibi amagi lairik puthoktana koi bangladesh ta madugi mabal piraba dumba ekpa manju ne aduna anju si yamna mating leibi aduma nupi macha mani adubu mak honabal lepte bangladesh ta nupi aibi mayamgi khongul lidana oja ak seram gi matung indana sanaton hamom mayam leiriba mayam gi matung indana aikhoi su leiri haidana khutwang thangleibi adumba nupi macha mani ayekpa manju anju online da lerbo anju
Anju tabro yam nuare Anju yam nuare akoi nangi content tade mayam ngairi Anju dang video on tawi amta Anju video se kaya nungai ro yoja yae audio school dagira adudi yae kaduna audio ta nang sereng phajana lanthoro sereng thiro hai hai na ki khoi sei da sereng ta mayam ngai yare haubiro please sum to bani handak aigi mari suba sereng lairik ado lairik ase handaki lairik asiga da atopa mahau ama lakadaba atopa mahau lakadaba haibadi ekhoi sereng ama ado lon ani da khongba ekhoi bangla na oiragasu masigi sereng ase bengali gi sereng asina kaino da maitai lon da handokpa dagi maitai lon gi sereng na bengali da handokpa masigumba handokpa sereng gi lairik mamangi da phongragasu egi lairik asida atopa mahau lakadabasina haibabu sereng se maru oina ei khaktagi oiba sereng lairik mapum ama se ei khaktagi oiba sereng ado wahan thoksu isamakna handokpa madugi sereng ado sereng lairik ki ming thongi nungsi leipun bengali na hairabada setur mayabi bondhon masigi sereng ase ei lon ani makta pathok charake ahambada ei imalon meitai lon na masigi sereng ase pathok charake ahing khuding samudruda uba phangli samudrogi nga ningolgi kekulotpi eisu ayuk khuding samudru irupa kumthei aduga angakpa mitengna khu thumlaba isingda lepna lei gangada lujarubi nupicha singi chotla samlam kan thokpagi makhol tai tumtharuba manglan khudingda saugallabi nungsibidugi maphamda ngausanaduna nonjabasu ui mit tanglaba nungsibadubu nungsibigi thamoi pela minokta sauba hanthaduna nungsinaba uba phangi siraba tureldasu uba phangi thongi nungsi lei mathangda pathajage bengali londa setur mayabi bondhon রোজ রাতে সাগরে সাগর কন্যাদের লুকোচুরি দেখি আমিও প্রতি ভোরে সমুদ্র স্নানে নামি আর অবাক নয়নে হাঁটু জলে দাঁড়িয়ে থাকি গঙ্গা স্নাত রমণীদের ভেজা চুলের ঝাপটা শুনি প্রতিটি ঘুমো ঘুরে অভিমানী প্রেমিকার কাছে পাগলামতি নতজানু হতে দেখি অন্ধ প্রেমিক পুরুষটিকেও প্রেমিকার প্রাণ খোলা হাসিতে মান ভাঙার উষ্ণ আলিঙ্গন দেখি মোরা নদীতেও দেখি সেতুর মায়াবী বন্ধন থাগেচারি মিয়াম সেরেংদি সিদালো সঞ্জারে Anju yamna nuare thagachari mayamna naki khunjel tabada aikhoigi lamdam tamna bharaki wangmadagi samudra wangmadagi naki nungsiraba khunjel tabada aikoi punamak nungai aikona chauthokchai Bangladesh ta pokpa miyoi singidamak maramdi nakhoidi apokpi ima anini aikhoidi apokpi ima amakhaktani nakhoina pongnafam lamdam Bangladesh Bangla amana apokpi ima Manipuri nakhoidi apokpi anigi mapari mamong ngaktani maramasina nakhoidongta khoina chauthokchai yamna nungai mai pakpo oyu nakna mathang sereng mayam phongduna malemda akhoi Manipuri nupi singi serengi jagatsida awangba maira wangna thangatuna akhoi mai pakpo oilo aduna ngasi khoi sillangi ba kangbugi maikaidagi asibat amasu nungai ba wes adu pijeri akhoi online thabaksi mayadum loina loisan thosira online gi thabaksi maramdi disturb tawduna ba online thabaksi loina akhoi oja jasobanta du sangabam ti yangbiu ba online da lebde oja jasobanta do oja jasobanta line da leib changbiu ba ja
ओजा जसोबंता लित्रे ओजा से ऑनलाइन ददी उबा फंगे अदो म्यूट अनम्यूट कदी फंगदबा तादरे अनि बक्से फोन तौरगा लकेनो तौरमता हंगबीबा याब्रा ओ अदुने अखोई ऑनलाइन दा अखोई ngaktang ngainaba mathang amung mathang अखोई ngarang si अखोई उपाधि मयाम mathang pijabani परिसन इकाई खुमदबा उच्चबोइना अदुना अखोई काइबबुसन पीखिबा कैसाम प्रियो कुमार सेरिंग अमतंग लांथोकपिनम निसिंगजरी अखोई ngarang award पीबा awardee सिंगदा हाना खुदोंजा पीजगे मयाम वारू बिगनु हेलो चलेको अहम मक्तदा मांग लेंसन बिरिबा मणिपुर की अमदी तोंगान तोंगानबा अखोगी नॉर्थ ईस्टर्न रीजन की मफमदगी लाक्पिरिबा त्रिपुरादगी अदगी मनी इंडिया की वांगबदगी लाक्पिरिबा याम्बा एके सेराम करी चुमिको एके सेराम बुसु कोनोंजरी अमदी अइबा इबि सिंखुदि मपु काय खुमना बुचरी कोनोंजरी या के सेरिंग ngasi hojik mayam अतै अतै मफम कयादा कोरुब मतुंगदा मफम सिदा लागा होजि इजेबनी पाजगे मयांगी मफमदा अगी सेरिंग ओइ इसै मयक ओइ हाइबा तारे मयामना सोइरबसु ngapiगनी हौजरगे निंगसिंग लगले ngasi खंगौदना थाबला लमदम मिरम सिदा नुंगसिबि चानबि नहाकु आइगी वाखल थमोइ नुंगदा आइगी वाखल थमोइ नुंगदा अदुंगै इबानी खंगनखिबा अदुंगै इबानी खंगनखिबा निंगसिंग ले मफम से उरगा इथक हौरे थमोइ नुंगदा अदुंगै गी वारी सिंग निंगसिंगदुना अदुंगै गी वारी सिंग निंगसिंगदुना इहांग हांगले हाइफम खंगदा नंगना इनाक्ता लैत्रबदा कैदरुनी अरेमबंगाकनी लैरांग सात्रबा लैकोलनी थाज थोक्त्रबा हिंगनी थागचरी पनोपो काइबबुसन पीदि काय खुमनखरबा कैसाम प्रियो कुमार दगी अखोई सेरिंग अमा तामिनर मतुंगदा अखोइना ngarang si तोंगानबा उपाधि मयाम पिजबदुई मरक्ता संगीत भूषण पीदुई काय खुमनजखिबा थिंगबाइजम बिपिन चंद्र मणिपुर की मसक नायरबा दुगुंबा सैसकपा अमनी माकी खोंजेल माकी सै माकी सुर अखोई लोइनमक ngasi फाव निसिंग लेरी अदुना थिंगबाइजम बिपिन चंद्र दगी सेरिंग अमा अखोई तामिनर भांग मयाम दा हाइजरी थागतरी ngasi aigi punsigi oina mya mangda sering thibasi machine ani subani akhoi Mysore da laiba dugumba Regional Institute of Indian Languages saibaduda aina thijabada samangna ijara thijagi bada matu ai first akhi all India gi oina adu ngasi di maduma habet ai kitang masagi phajagraba drishya du urubadagi ai thamoi dasu karigumba khara feel tokjare masida base tawba aduga ahan beda mayam tabiri bichilai naw mayam punumokta koknona anu tadi koknon khurumjari aidi isai ibudina chade adugo sereng ibusuna chade tagumsung mayam gi ngasagi phajari ba adugi kanutu degi aina semjabani tabung mapuda aina masi base tokjabani aigi sereng gi maming mioi beda tabung mapugi khudol mit kari gi palamli tabung mapuna sembiriba ningthiraba पुंगिंग सुमंतिंगाई ओइबा दृश्य कयाबु उबंगम जननबा ना करिगी पलमली मपुगी नुक्सीब कोलोई मिंगलेनबु सैथाजब इसैबु ताब फंगनबा नातोन करिगी पलमली ताइबंग मपुन सेंबीबा हैरांग लेरांग कयागी हैनम लेनम सिबु नंबंगम जननबा सिन करिगी पलमली ताइबंग मपु मागी मटिक मयाइबु laying sina success on janana bagi khud kari gi palamli taibang mapu sembiri akoi gi taibang bu sembiri ba mapu ma gi khuya khada
hairang layang kayabu kat pangamjana naba khong karigi palamli adum labat ai koi punma pu sembiri batabung mapu mabu latchariba adugumba latchana nabagidam ka sembiriba laisang adu yauna chappangamjana nabagidamakta khong palan biramli mayam punma pu tagachari. Thank you very much. Tagachari Oja Thingbaijam Bipin Chandra Sangit Bhushan Upadhi Pidun Aikho Nikai Khumnajakraba Ojani Mathangda Saita Sebak Upadhi Pidun Nikai Khumnakraba Oja Sangamayum Ibu Pisak Serengam Lantok Piduna Ngasi Sereng Sedinaba Sida Saruk Yabibaga Loinana Nuksiraba Sereng Amasung Adongi Sagado Utpinanaba Ningsingjari. Mayam bukram jari aidi serengi ba miyo amasunate ai imaron bu nuksi japadagi aina imaron gi thakon tawiri ba ai basingi tung injabane ai gi sereng se yamna teli ai gi serengi mameng lambi miram lairam saram lambi ni mangda uri base khalu satlu saning bado ase nangi nakutani leptana centari ba isel laglabada magi akan basapu mangkhini loina lejaramba saktam torban aniki saktam ohong ba taibang khongchat se sasi manglomda leptana sukhalam si maira amatang hayengi miron gi damak. Thank you lojare. Tagachari Oja Ibo Bisak Aikoi Mathangda Kauksinjagadoriba IEBC Khetrimayum Subadani Aikoi Manipurda Nupi IEB Singtagi Oiba Lup Ama Lei Asang na Hairabada Lei Marol Khorjai Kol Samna Lei Kol Hairiba Sansalasi Linkan Honabada Asoba Thodang Lobi Rambi Imasi Binodini Kaidem Pramodini Nasingba Ngasi Tayumpan Thadokre Adubu Makoina Semgat Lamba Makoina Lairang Sara Tharamba Adudi Ngasi Mapung Marai Paduna Lairang Kaya Sali Madugi Manungda Khetribim Subadani Makoina Puduna Imasi Adiguja Pramodina Tharamba Semambadu Aikoi Lady Haidana Mang Thana Sangsilak Lipsing Manungda Haujuji Lekoni Present Weribi Khetribim Subadani Isema Subadani Serengamalan Tokpinaba Ningsingjari. Ahan Maktada Sereng Butabi ba Punamapu Ikok Nonjari Ngarang di Yamna Akoi Aying Mamarakta Sereng Tina Badu Yamna Waki Ngasidi Adugi Aying ba Awaba Adumakti Oidre Ayi Sereng Bom Amasung Lay Bom Amasung Lay Aina Piki Aigi Punamak Nangna Lowki Apamba Punamak Aduga Matung Tarakpadadi Thazabana Mangtharak Laba Minung Sigi Piraga Yontok Lami Aibo Thirakibani Nangbu Aina Maru Hunkibana Thamoida Unabada Wakatki Polum Tharaduna Li Kiwari Maisa Lang Laba Thamoy Maisak Pumnamak Mutnanaba Nangna Lowki Achet Pire Nangi Thazabada Piki Punshi Aduga Nangi Minung Sigi Patradi Hainakraba Sadong Oirame Aduna Punamak Ngamki Nangna Makak Kakatpada Agitongsa Punamak Aduna Punamak Ngamki Nangna Makak Kakatpada Agitongsa Punamak Haujiti Hundok Laba Makak Singduna Salak Le Layoina Bongi Matakta Banmapu Kurumjari. Thagatpa amasu nungaiba phongdokseri Sema Subadani Mathangda Aikoi Mapamsida Lengsin Biriba Singi Maraktagi
sereng mathang taminaba sigi manungda technically problem khara leibedagi online si ekoi ngaktang ekoi thamjaki ge masi sinna honabada manipur gi maikai rom dasu asoba thodang loduna lakhibani Rasketan Sirom Rasketan sereng amatang lanthok pinanaba niksingjari hauji Manipur University da Manipuri department gi associate professor ome thabak tawribani mapung oina aiko yamna saukthok sei oral literature folklore singba leijarumbagi masida puning thawatana aiko su leijaramina lauri badumba Rasketan ne ge aiko sereng tamina mayamda thamjari mayam khoiramjari aidi sereng si iba sunate sum mayam gi yam foreman oibasida theory raina khalam baramdi aidi entertainment oina kra keno oina yamna isam chamba nungai ba mawong amada aina yam angang oiringai matamdagi school college da khoi sereng thibasi he tawe precious met gumba karigumba da aigi imanaba amalai ibani si sereng thiba khoi dem college 1997 ada gini mana sereng yam phajabam thi aina atata ne to sereng am hek thi ibani college khudimang ta koi chale aina mai sereng si phajaman gi na ai thi rage haidana thi ki ba sereng ni masi sereng si mayam uga tamina si ai khaitang simphaw ina ngamre jage khara mayam ga manadre waru bi ba yade online da su mayam ama tabiri sum phagi wai kari wai akhoi angang wai gi yam nungai ba adugumba kaino tu da yumpham moi jabani aigi sereng gi maming manglak narba mang amakhat ki kahani mapun wasoi mapun laktani nang kaplam banungsi ki guli thamoi dara wakhan dara kadai dano amadi panki nangi lab ki sangyanga rubber ta horaba ini nangi karbar da Jamuna mapanda numbi chupama muruli khonglobo Krishna aba kawale khidre radhika gi hero second bakol wajarubana kapjarubana aigi awa basaktam bu urga karigino Mona Lisa sita nokle banamna ayek basaktam ni asira karam batayo narba negative ki punsi yengo noktanan tawning thina inga gi nungju marakta Christmas ki kharung marum dalai ta pam khandra bai gi wakhan na kakaw na satpado natte troi gi helen bungai ba natte sarga gi mena ka bulumba nungsi gi kaithel da masa pansilaga koi pai bangam bi sarang leima nang tabu thibani last luba lairem bi disakre nizerbo body pina biramdre aigi asa gi target nang gi asa aigi wakhal gi gold medal nang gi wakhal nangjeruba khoimu gi ma da saje gi saina irujaning bada sapo leitaba lekhong sengba mali ma khutta machin tumba tingkhang nang gi thamoi do khara di heart oi male socialism gi sangsar sida maringna sabiramdraba mana ina ma yaugdraba sangbaini kappada sunokpa karma Manipur mela le baksi gi karma makhal gi Mona Lisa tajaruba thawai mangjerubana manglan mang phawng na dringai da manglang na re ta ne onak rabi sei gi surda babu ke nungdum charwa kalakar I am innocent ningchi jabi nangi sangba na bi maithong pisum de yakpa amuba kajal nakchi da thangba arang bana sika momon nokpada ya ton gi pare pundo pare wawa nungsi basidi karino nang khangra khangi haigano khangsu khangdana aina bid hangbadi sumna tangi I love you madunate thabal da humang sawdabasu intambadi phawidana tapada pi ta hodabagi lok tonge all that guilters are not gold love khudimang nusiba natte visually sakti khainaraba thengba hingda karing manang amtang kap thok alaba khalu amtang what is love tamo pan dukan gi kothana leiteng laba kwa du sunataba workshop ki bhara de chen ba bhu launa bullet tu sunataba sumna tangi manam nungsiraba parfum ama dil leibani thamoinungda sumna tangi only one numidang wairam gi Bay of Bengal gi phamung di hiptharak laba kaina kumari gi angang numi nungo khura Taj Mahal gi pillar ma tonda pakpa ango ma tu gi thaja bembi lon gi hanging garden sat pa ngaurei na masu gi talia aduga yengo aina Himalaya gi singthon gi jungna ontharak liba etmal hiller Arbian Nike engine pan ma sakon tonglo gi pabla mara leje tra khongpi da han obisa pi ba durbasa nang la sianba aina tanba nang yegi amang koi bi dinate nungsi de khinak phongdraba prem pujari amagi la kanung de gi salakpa pankaj ki ding ba kai ra khonjel duni dewarung se mil karona ऐसा लगता है हम भी पागल हो जाएंगे ऐसा लगता है नत्रगना लाइक बहुद्रब छात्र मगी प्रखाद हंगपा ऑल ऑफ सिलेबस की क्वेश्चन दुसु एरम बयाय नमुन तुरेन गी सियन चामलबा आई आसान यक्चरोबा नंग नुक्सी सक्तम बु कार्टून पिक्चर ताहले नंग
nangai hingmin se simin nagum si punsi nongai nungsit marak tu da tumin si nungsi umbrella yumi ai da nong yu honjaroi sapu da morang thonjaroi nang haibado khanjege aidi panji ki laipau sapu yan gi lanpham da yumpham thaikraba pitaji mataji na sathi sakhi ipadagi ni pu bawo norok da hapta ma jugali waisunu ai wasak ledna thauyan birodana pinna birodana khara suwaliba masina supendriba teng thokraba ligli engon da bu kari lem horiba ge manam tau pairiba aeroplane rocket thokleba gotana sing samu khongya luranu khuman khamba ariam da saru tek na bani lekang la da kap luranu majunu sayap thamoi le kak chat na bani nang nangai jeri ba jule tudi Bombay ki sea beach da honeymoon mayam khunjari sisi mathen ni wakhal dagi thogdok dagi loinamak tongan ba mayam na khoi punsi si semani aduna aikhoi rasketan dagi top topa mahaoma aikhoi tamin nare khangmin nare yamna nungai aikhoi ningsing lei madu William Wordsworth ki saying weirumgane na khali she dwell among the untrodden ways kanam ta satla lambi du da mahak da leramba ma adudi phajakraba kanana su khangbidraba adugumba phajakraba layam ni sali layu kanam da khangbidre untrodden ways da laikhrabani aduna sigumbagi manung da laikhrabi aduga mahaki tongan ba talent mayam di leiba adugumba kabi ama kauthok sage kabi adune Ji Ibema ado aigi sayang sigi maming sidi tabi ba khudinga chana ba yelaga thon biroko aidi masi maming thon haidre pabidra ba mayek singna kapli warori engonda hanna karigi ibiram ni bano haina khalli bani aidi karamna them sige upai lete thoina dum kaphan khi hanjin iduna kaihan bi khi thamoi kayarak hanna minungchi khangdaba saduna I kisira aibu isa kita khanduna lebna sira aibu makhoi gi yengduna sainengi maming ma yam thon biro ko ai musi thon ma mayam na akhoi Madam ibe magi saying dugi maming mayam da thona ba sinabirame mayam da dum Tim saying thonbiro na hayme Mathang si akhoi tongan phong kya dagi lakpani adu oiragasu Manipuri Sahitya Parishad Meghalaya si hingna honabada akhoi thariba lei natraga pambi adu ising chaiduna makhong somduna hingna honabada achuba thodang laukiba aduga ngasina advisor gi phampairiba matamam da present hoiduna maikei ke yada Meghalaya da Manipuri Sahitya leiri si saktak piramba adugumba wajani yengkhom kebi akhoi saying amtang lanthok pinaba ojabu kok chunjari Chatra mayam pramu khuramjari mayam saying tigwasida adum participate taujabani ai saying maming Google da hanglaga hairake haujiki angangi mapu maben ni Google aina hangi hairang khoi haiba hayadu urabra asinatra mobile da jenghalli angang aduna aina hangi
hay asigi mahau karam tawi angang aduna hai Google da hanglaga hairake aina amuk hangi laihau haiba layadu urabra asi natra mobile le yengalli aina amuk hangi lay asigi manam karam tawi angang aduna hai Google da hanglaga hairake aina khalli outdated oirabra aibo thangai sengna Google na asengwa mahau masung manam phauhonba ngam khrabajala toijare mayam Google gi matamni Google da to maya hangnarasi maya pro thagat sere thagat pasu Google da dum so Google da lema Google da thamjare punuma Google da thamjare mathangda sereng pathok pigdabasi aibini ngasai isema subadani na hujik lekon gi present oiri badugi mamangda akoi lekon gi secretary gi thau pudana choba thodang lobiramba aduga hujik su yamna kanna yam actively lekon da sen chongli badu mai bini bimabati thiamongbi seneng lanthok pinaba hangacheri Laikol hairiba sangsthana si yamna maming leiba aduga loinana North East su ahan boina North East Women Writers Movement na pangthoki imasi binodini leiringai matamda maramasin gi Tripura dagi Arunachal dagi Nagaland dagi Manipur dagi nupi aibi mayam hojina akhoigi Imphal Hotel sida punna leira matungda madudagi nupi aibi mayamna hoje khoi pangtholiba sigum singda dam gi mafam amada asumaina khoi sering sedina basi nupi aibi mayam pangthoki madu yamna kuiraba aidga sidi sei taramuki mamangi warini sumaina khoi gi North ki nupi aibi mayam lekona sinki madura soba thogang lokhi badu mai bini bimabati Tengsin biriba punamaku kurumjari tadi sat ma sat prakhang Sereng matang tabjage mayam mafamda serengi maming ngaijari thakjaningduna khorangna sajibugi nonglei maraktasu nahakti adum mayawi ano yening oina pakladuna leirik oi khongum melegi leikarakta nangi kallaba nongleigi sapu kallaba sahumlakta purakliba pibuk nungda nahakna ngaijariba pokhaigadabagi khorangli mahak adunadi thingai raduna leitangai thot naurabi leipak lei anauba mapoki anauba puraduna asha kaya sakairakli tapna sidabu haigani karam nangbu leite haina naken thagi sari tatlaba yangang laba turelna asha kaya loinana tathak khorang miyeng nongdon thakpu yengjaba ujaraduna amang banongna maikai sinna mangakpa haigani karam yaurakti nahak athengba ahingi achikpada taminna jai harau minok thabalei kaboklei leihau leiden panthogi sumang mathaubung leinamna leikai salai nahaki khongsat te yauri korong na mangal salaklaba malemna thawai changlaktuna thorak pada mikap ahingba oina pakhat sarui ujabada mayak kallaba khusa singbu nahaki lambi na lamphang naraklabada karibu oigani taibang pan sentharakliba isel sida khongba leitraba nahaki lepa leitraba khongsatni thingbinaba pan leitraba uzaraklabada mahakna mahaki mapok anauba mapok uzaraklabada mahakna mahaki mapok anauba mapok khangani mahakna nahakpu ai kanano haibase adubu thirudrabadi phangani karam urudrabadi khangani karam thijaningi ujaningi nahakpu haitharaduna khoi pumbase ngairi khorangna pumnamuktagi helaba
ꯄꯨꯝꯊꯣꯏ ꯊꯣꯏꯔꯕ ꯅꯍꯥꯛꯄꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯕꯤꯃꯥꯕꯇꯤ ꯊꯤꯌꯥꯃꯣꯡꯕꯤꯗꯒꯤ ꯁꯩꯔꯦꯡ ꯑꯃ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯀꯕꯤ ꯈꯔ ꯂꯩꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯗꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏ ꯁꯝꯅꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯃꯊꯪ ꯃꯌꯥꯝꯗ ꯆꯠꯊꯖꯔꯤ ꯃꯊꯪꯒꯤ ꯁꯩꯔꯦꯡ ꯊꯤꯕꯤꯅꯕ ꯑꯩꯈꯣꯏ ꯖꯤꯕꯟ ꯃꯣꯏꯔꯥꯡꯊꯦꯝ ꯁꯩꯔꯦꯡ ꯑꯃ ꯂꯥꯟꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯏꯁꯩ ꯏꯕꯗ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯒ ꯁꯝꯅꯗꯨꯅ ꯑꯩꯈꯣꯏ ꯏꯁꯩ ꯁꯩꯔꯦꯡꯒꯤ ꯀꯔꯤꯒꯤ ꯁꯤꯗ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯅꯤ ꯑꯏꯕꯅꯤ ꯖꯤꯕꯟ ꯃꯣꯏꯔꯥꯡꯊꯦꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯀꯩꯔꯣꯏ ꯇꯧꯕ ꯃꯆꯥ ꯑꯃꯇ ꯂꯥꯟꯊꯣꯛꯆꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯊꯥꯕꯨꯝ ꯑꯍꯨꯝ ꯀꯨꯟꯗꯣ ꯍꯨꯛꯄꯗꯣ ꯏꯃꯥꯅ ꯕꯕꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄꯗꯣ ꯕꯕꯥꯅ ꯏꯃꯥꯒꯤ ꯉꯛꯁꯝꯗ ꯀꯥꯡꯁꯨꯕꯤ ꯂꯥꯟꯅꯕꯗꯣ ꯏꯃꯥꯒ ꯕꯕꯥꯒ ꯊꯥꯖꯔꯣꯏ ꯑꯩ ꯎꯍꯧꯋꯤ ꯑꯩ ꯈꯪꯍꯧꯋꯤ ꯅꯤꯡꯁꯤꯡꯂꯤꯅꯦ ꯂꯨꯍꯣꯡ ꯊꯥꯗꯣ इमाग बाबागा येनिंग थाने पांखलकपा फाइरेन यावसंग था गैराब लामनदे ऐगी इपोक थासु सजीबु थायाइने हना बायदाइने थाबुम तरा ऐदी थाबुम अहुम खत्तनी इंगमा गबरनुंगदा थागसरी जीवन मोइरांगथेम तोंगान तोंगानबा सेरेंगी महाव ngakतनी अखोई सेरेंग सेदिनबसी मयामदा अमु निसिंग जगे मसी फेसबुक लाइव ता मयाम लोइनमक संदुइबनिना मयाम यामना नुंगाइबा मुट्टा सरुक याबियो अदुगा नुंगाइना सरुक याबियो अखोई अमगा ओनसेनरगा वारी साबा अदगी अमगा सिदा जॉइन तौदना नुंगाइबगी मुट्टा लाक्पियो अखोई मयाम पुन्ना नुंगाइ मिनबदुनी अदुना मालेंगी मफम खुदिमक्ता उरिबा हौजिदि याम चौखलबनिना फेसबुक लाइव काइन थोरैबा खुसेम अदगी डॉक्टर कमल इंटरनेशनल का तोंगान तोंगानबा अखोई यूट्यूब मयाम थोरैसिना अखोई सि अमतो नक्सनरबनी अदुना कनाना कदाइदा करीदा अखोई हुजिक्ति लोइना खंगमंगमे यूक्रेन गा रूसिया गा लान सोनबा मतमम सही यांखैगी ममांगदा निफुगी ममांगदा चा ममांगदा कदाइदा करी तो अखोई काइन खंगमदे हौजिक्ति खुदक्ता खंगमंगमे मनमदे अखोई साखुलपै खुदोलदुनी खुदोल असिगी मतुंगिना अखोई ngasi फेसबुक लाइव तौदमे उबा फंगिसिनी अदुना अखोइना कनाना कै दौरि से खुदक्ता लोइना खंगमंगमी अदुना मयाम पुनमक अखोई सैरेंग सैदिनबसे अटेंशन पीबीरगा सरु यारिबा मयाम तारि मयामदसु मयामसु यामना नुंगाइबा मुद अमदा अखोई हुजिक फेसबुक लाइव येंगनरिबा ngakतनी अदुना मथंगदा कौसिनजरी अखोई अईबीनी कोइजम शांतिबला मसामक थिएटर के आर्टिस्ट सुने रेडियो की तोान बा अखोइना पुंग भारो की ड्रामा है खंगनै पुंग भारो ड्रामा दे यावबा कैरेक्टर तो मयाम सिदा याव फंगबसिंगसी माकी तोान बा ग्रेड तोाम लेजै सिगी मनुंगदा यावरिबा कोइजम शांतिबला अदु हजूजिना मणिपुर यूनिवर्सिटी दा डिपार्टमेंट ऑफ मणिपुरी एसोसिएट प्रोफेसर होइना कोइगी मणिपुरी ताकपी तंबी अदु ओजानी ओजा शांतिबला सेरेंग मा लांथोकपीदुना ngasi थौरमसी मपुंग फानबिनो ओजा इफंद सिनजरी आई पुम्नमकपु खुरुमजरी आई ngasiगी सैरेंग सिदी ओजा मुनिसकी मफमदा अखोइगी ओजादा कथोकचरी हाइजरे मरमदी नवेम्बर दा अखोइ आगांसिंग पुरगा ओजा राजकेतन गइबानी लाक्सरम्बा अदो ओजाना फुंगागी सिदा यामना अखोइगी आगांसिंग सि यामना वेलकम चाबा थकपा लोइना फ्रीदा ओजाना मदुगी अखोइगिदा मतेंग याम पांगबी याम नुंगाइजै अदा सैरेंग नोइना चलुबा मयामदुगी सैरेंग अममम पारमु हाइबा आगांसिंगदसु
ꯑꯩꯉꯣꯟꯗꯁꯨ ꯑꯗ ꯑꯉꯥꯡꯁꯤꯡ ꯂꯥꯛꯅꯕꯒ ꯁꯩꯔꯦꯡꯁꯤꯡꯁꯦ ꯁꯤꯗ ꯁꯤꯂꯣꯡꯗ ꯂꯥꯛꯑꯒ ꯁꯤꯂꯣꯡꯒꯤ ꯐꯖꯕ ꯊꯥꯗꯅ ꯁꯩꯔꯦꯡ ꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯗꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯖꯥ ꯁꯩꯔꯦꯡꯁꯤ ꯑꯣꯖꯥꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯆꯔꯤ ꯑꯗꯨꯒ ꯇꯧꯕꯁꯨ ꯁꯩꯔꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡꯒꯤ ꯗ꯭ꯔꯤꯁ꯭ꯌꯁꯤ ꯌꯦꯡꯉꯒ ꯉꯁꯥꯏ ꯑꯣꯖꯥ ꯁ꯭ꯄꯣꯔꯠꯇꯨꯗꯩꯗꯨꯗ ꯌꯦꯡꯉꯒ ꯏꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯖꯥꯅ ꯂꯦꯞꯄꯤꯒꯅꯤꯗꯅ ꯑꯩ ꯊꯝꯖꯔꯤ ꯑꯩ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯆꯤꯡꯗꯣꯜ ꯂꯥꯟꯅ ꯆꯥꯅꯕꯤ ꯆꯥꯅꯕꯤ ꯊꯠꯂꯔꯦ ꯆꯤꯡꯗꯣꯟ ꯆꯤꯡꯗꯣꯟꯅ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯄꯜꯂꯣꯏꯅ ꯆꯥꯅꯕꯤ ꯊꯠꯂꯔꯦ ꯆꯤꯡꯗꯣꯟ ꯆꯤꯡꯗꯣꯟꯅ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯄꯜꯂꯣꯏꯅ ꯆꯤꯡꯅꯔꯨꯔꯦ ꯆꯤꯡꯅꯔꯨꯔꯦ ꯑꯣꯟꯊꯈꯤꯒꯗ꯭ꯔꯥ ꯂꯨꯔꯕ ꯂꯣꯛꯆꯞ ꯅꯨꯡꯗ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯣꯡꯐꯝꯁꯦ ꯂꯦꯞꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯂꯦꯞꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯏꯁꯤꯡ ꯆꯥꯏꯕꯤꯒꯨꯝ ꯆꯦꯟꯊꯗꯨꯅ ꯆꯤꯡꯃꯥꯏ ꯊꯨꯡꯅ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯨꯡꯁꯤꯕꯤ ꯀꯨꯞꯁꯤꯜꯂꯛꯂꯦ ꯄꯥꯔꯕ ꯂꯩꯆꯤꯜꯅ ꯑꯉꯧꯕ ꯏꯅꯐꯤꯒꯨꯝ ꯅꯪ ꯑꯩꯒꯤ ꯆꯤꯡꯗꯣꯟꯗ ꯀꯣꯛꯈꯨꯝ ꯐꯤꯒꯨꯝ ꯈꯪꯗꯦꯗ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯅꯄꯥꯎ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯐꯣꯡꯗꯣꯛꯇꯅ ꯊꯝꯈ꯭ꯔꯕ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯂꯤ ꯅꯪꯒꯤ ꯃꯤꯇꯝꯅ ꯋꯥꯡꯃꯒꯤ ꯆꯤꯡꯗꯣꯟꯁꯤꯗ ꯂꯩꯆꯤꯜꯒꯤ ꯏꯅꯐꯤꯅ ꯆꯤꯡꯁꯥꯡ ꯊꯨꯡꯅ ꯆꯤꯡꯂꯗꯨꯅ ꯑꯩꯅ ꯂꯦꯞꯂꯤ ꯆꯤꯡꯗꯣꯟꯁꯤꯗ ꯁꯣꯝ ꯋꯥꯡꯃꯒꯤ ꯈꯨꯝꯃꯨꯅꯦ ꯆꯥꯅꯕꯤ ꯎꯗꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯇꯝꯁꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯈꯥꯏꯗꯣꯛꯂꯕꯅꯤ ꯆꯤꯡꯗꯣꯟꯁꯤꯅ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯇꯣꯈꯥꯏ ꯇꯥꯅ ꯆꯤꯡꯒꯤ ꯂꯣꯛꯆꯞꯁꯤꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯌꯦꯡꯉꯣ ꯑꯇꯤꯌꯥꯁꯤꯅꯗꯤ ꯅꯣꯡꯗꯣꯟꯁꯤꯅꯗꯤ ꯌꯦꯡꯉꯣ ꯑꯇꯤꯌꯥꯁꯤꯅꯗꯤ ꯅꯣꯡꯗꯣꯟꯁꯤꯅꯗꯤ ꯈꯟꯕꯤꯔꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯁꯪꯕ ꯊꯥꯀꯜ ꯑꯣꯏꯅ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯀꯣꯔꯧ ꯃꯉꯥꯜꯅ ꯄꯤꯊꯛꯄꯤꯔꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤ ꯑꯥꯔꯃꯤꯠꯇ ꯈꯨꯏꯊꯨꯝꯅꯔꯕ ꯊꯛꯃꯤꯟꯅꯔꯤ ꯅꯪ ꯑꯩꯅ ꯆꯤꯡꯗꯣꯜ ꯑꯃꯃꯝꯗ ꯂꯦꯞꯂꯗꯨꯅ ꯀꯅꯥꯅꯕꯨ ꯃꯨꯜꯂꯒꯅꯤ ꯆꯤꯝꯕꯥꯟꯁꯤꯗꯒꯤ ꯈꯣꯏꯊꯨꯝꯅꯔꯕ ꯅꯨꯡꯁꯤ ꯑꯥꯔꯃꯤꯠꯇ ꯎꯏꯔꯨꯝꯅꯔꯕ ꯅꯪꯒꯤ ꯃꯤꯠꯅ ꯃꯌꯥꯏ ꯀꯥꯔꯕ ꯅꯨꯡꯁꯤ ꯏꯊꯛ ꯍꯧꯍꯜꯂꯗꯨꯅ ꯁꯛꯂꯛꯂꯤ ꯅꯨꯡꯁꯤ ꯏꯁꯩ ꯈꯨꯅꯨꯡ ꯏꯁꯩ ꯇꯟꯊꯥꯗ ꯇꯥꯔꯤ ꯑꯩꯁꯨ ꯃꯌꯥꯏ ꯀꯥꯔꯕ ꯏꯊꯛ ꯍꯧꯔꯗꯨꯅ ꯅꯨꯡꯁꯤ ꯏꯄꯣꯡꯒꯤ ꯆꯤꯡꯗꯣꯜ ꯋꯥꯡꯃꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯕꯜꯒꯤ ꯏꯊꯛ ꯃꯊꯛꯇ ꯅꯣꯡꯏꯟ ꯆꯦꯛꯂꯥ ꯑꯣꯜꯂꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯔꯤ ꯌꯦꯡꯉꯨ ꯁꯤꯗꯕꯨ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯥꯏꯅꯔꯦ ꯍꯥꯏꯅ ꯅꯪ ꯑꯩ ꯀꯔꯤꯒꯨꯝꯕꯗ ꯆꯥꯅꯕꯤ ꯁꯤꯜꯂꯛꯂꯕ ꯃꯥꯂꯪꯕꯅ ꯆꯤꯡꯃꯥꯏ ꯊꯨꯡꯅ ꯆꯤꯡꯗꯣꯜ ꯂꯥꯟꯅ ꯀꯧꯁꯤꯜꯂꯨꯀꯣ ꯇꯔꯥꯝꯅ ꯃꯥꯂꯪꯕꯕꯨ ꯑꯩꯒꯤ ꯏꯄꯥꯎꯅꯤ ꯈꯟꯗꯨꯅ ꯈꯪꯉꯨ ꯆꯥꯅꯕꯤ ꯆꯤꯡꯗꯣꯜꯗ ꯅꯠꯇꯦ ꯊꯠꯈꯤꯁꯅꯨ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯟꯅ ꯁꯃꯨꯗ꯭ꯔꯒꯤ ꯑꯄꯥꯛꯄ ꯏꯊꯛꯅ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯊꯠꯄ ꯉꯝꯗꯦ ꯑꯄꯤꯛꯄ ꯂꯣꯜꯒꯤ ꯄꯜꯅ ꯑꯈꯨꯕ ꯆꯠꯅꯕꯤꯒꯤ ꯂꯝꯕꯤꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯗꯤ ꯑꯃꯠꯇꯅꯤ ꯊꯃꯣꯏ ꯇꯤꯟꯅꯈ꯭ꯔꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯀꯅꯥꯅ ꯊꯤꯡꯒꯗꯕ ꯀꯔꯤꯅꯅꯣ ꯊꯠꯀꯗꯕ ꯄꯟꯊꯨꯡꯁꯦ ꯅꯨꯡꯁꯤꯕꯒꯤ ꯀꯥꯏꯅꯔꯣꯏ ꯀꯩꯗꯁꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯌꯨ ꯍꯦꯛꯇ ꯆꯥꯅꯕꯤ ꯂꯩꯔꯤ ꯅꯪꯒꯤ ꯁꯛꯇꯝꯗꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟꯅ ꯆꯦꯠꯅ ꯄꯨꯜꯂꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯒꯁꯔꯤ
Silong amu yorok pasi sereng se dum thok bajani oja seram so dum sereng do thokre oja ji me ibe masu sereng dum thorei adagi oja santi bala su oji Silong me yorok sereng thok do se sidani Dr. Kaman yorok kanda adagi ima si binu yorum kan sida thokri me am se pasi horok pham si Silong oiram gane na khali rabna tego na ngaurum mi ba loy mak si Mathangda Kausinjariba Kabi Sisu Nupini Laisram Romola Koi Nupi Ai Bisingi Manungda Hojik Yamna Thorak Liba Ai Bisingi Marakta Yamna Mangjin Thana Thoroliba Du Mai Bini Laisram Romola Serema Patokton Ngasi Thonoma Saru Yabina Hangatseri Laisram Romola Punama putara nokjari. Aigi sayrengi maming imagi matambakta. Cinglon mapalgi wang muda poin thirui ikhau lamna. Thamoi paudam tamjaning duna. Uchik buyaga marup oi. Haipal lepalga warisha. Lienki matam kayase. Ima nangmudining shinki. Hanna kauninki. Jaramet kabana chagi konjil thok traba khaunauda yu kre ngagi marugum konjil khaina phajin kre shanamba phana laktuna shu yu kiba maru mang khitre ichel chu hangatna chelakle ipau shu tamning ichel chu hangatna chelakle ipau shu tamning na tam khitre chingnung manungi punsina ahing nong thilgi khongchatta Thiba yaba thirure phangba kaubudi mareitre ima nangumna nungsibi ima nangumna pamubi mafam kaidasu leiramdre gumna maktagi hendini nangdi puktapi turel kayana lepta khongchat ichelga thekna khoina jagoi shana loktak imagi tampakta nungsima pau tamduna itin phambu oirare itin phambu oirare lok chingjum laijashu aram khaurang koknaba khawganglaba thamoi se pena takchaki khawbum thanashu nungsirabi nagunna henduna halakle amuk natambakta nungsirabi nagunna henduna halakle amuk natambakta apangba nachagi thamoina ngasidi khanglakle asengba mai iklaba thamoi Oli ngasidi nachadi nangtani ima nang di puna magtagi henbini nangi damak hingjage nangi damak sijagi khomlang laman singjage he ima nungsibi ima matang say sayang lo sinjar Laisram Romola dagi akoi sereng ma tarba matungda akoi online dom akoi amuk sangsan jage ngasai akoi mingdi lauthoga amasung chorakpa introduction pira matungda akoi line phangdana noi gidapani oja Rajmani Nongthomba mauji Imphal da leiri oja Rajmani tabi abo oja akoi mayagi sereng tagdagi khawam ngai do leire aduna Ojagi maramda mayam su loina khangbirabani loinana Manipuri Sahitya Parishad Meghalaya domta ojana kathoktana honna khiba punamba kaudri ojana Imphal da leiraga su hakchang Imphal da leiraga su thawai dudi hojik Shillong da leirangune na khona sa tawi aduna Shillong gi miyam Manipur gi miyam tong tom pham ka leiriba miyam na ojagi sereng ta du ngai ri oja sereng oja tabi ko ja oja tabi betro ja Hello, Uza. Uza tabi benetro. Uza tabi Uza.
नेटवर्क की दी ओजा ओजा म्यूट तक थंबीबो अब हेलो ओजा हेलो ngaktung yang isi atau bom secara gitu di aku online siap masih technical problem saya dulu makthor lay mayang waru bibi ya deh matang dah aku halo tapi apa aja halo tai tai udah tai udah फरे फरे जादू नहीं होता मयाम ये होता सेरेता भी गायरे होता सेरे तो लाथो पी रहा है होता सेरे लाथो पी रहा है तारे तारे होता तारे सेरे छिपी होता तारे ओजा तभी तो बोझा पारी है बा ओ पारे के दे पारी है बिना ऑनलाइन हम कर दिया चले चले का तो रे आप ले हाँ ओ पारी है ऑनलाइन नहीं पारी है अब ओ आशीरावा यार वो मथंगदा अखोई ऑनलाइन दा अमुक मियेंग थमजगे
Sering Sedinaba Sering Sedinabasi, Akoi Kabi Mayam, Torak Nunabagi, Amasung Makong, Sombagi, Adumba, Matamaduni, Aduna Sigumba, International Event Sida, Asoba Todang Lauriba, Sirom Ongbi, Sitramaya, Sering Ama Lantopiduna, Akoi Nasi Sering Sedinabasi. Hen mapung mari pano na bada Sitra Maya ya so thodang lay maya puno hena khangbi Sitra Maya idu ba so ahu ba khuwa khubi ulamai se tamina se ai je taseng na saireng iba mi di natte ado mayam sum mayam gi bitta khoi adum saireng ama aina sum kuire si saireng se igi bai hawai Manipur da khoi gi kitang vote ki irang yam kan lingai matam da ijaba saireng ni ai gi saireng gi maming Ngasigi Choirol Nungsiraba Iramdam Kaikel Mayai Lambi Impal Mon Thonbire Kana na boycott Tauri Kalui Kibuki Zaida Koibaga Chatkadaba Karana Diesel Auto da Ororo Kongduna Puri Modiji Unaba Rahulji Unaba Sangu Maikai Kudingi Hauduna Puri Ororo Imagi Bungo Nungshiba Police na TR Kakpi Haure Check kali insurance ya hodre second hand gi car se lupa chama lo hore chance lo ba haiba ngak tani achau macha pumna mak chamna leijaba kanadi chamna dum lei hori numit kuding chamthong cha duna ang sai na Agatiri Sitra Maya activity samasu oi sering su I tongan ba activity samayam saru yari ba ma ki dom ta kun yam chauthok sei Aikoi Isagi loan lay loan dagi atopa loan da su aikoi dum interest lowi maram de aikoi loan si amaga fauna da ya da banina ado somula ningthogjam sereng ama lanthok pi duna ngasi thoroma se da saru yabi na hangaseri somula masa mangarangi penen discussion lo da saru yaduna ma ke choba thodang lokhi badumba koi gi sana ribi nupi masa I bi amane somula ningthogjam Thank you, Zabu. Timbiba Mayambu Krumzari. Aigi poem Sigi Maming se dance kauzai. Aina masi poem se Italy the Chapakanda performer moina adu 2001 the Chakibagi memory the Izakibani among Chahida. Dance that liberates my mind from the abyss of darkness, that rhythmic soothing music in whose tunes my feet moves, my body collaborates. In ecstasy, I smile. That moment of ecstatic elation, I left behind my earthly bindings, reliving the pastime of Lord Krishna in the river bank of Yamuna. The dance detached me from all the worldly pleasures on the lap of nature's beauty. Under the cool ambience of the moonlight, next to the friendly, calm Mediterranean Sea, in the port town of Civitavecchia, ripples of water moving softly as if involved with me in the graceful movements of my body. With the warm breeze blowing away, transcending to a higher space, transforming into a being untouched by any modern sufferings. Dance that liberates me. Thank you. Tagaseri Somola, Hoi Tongan ba loan mayam lay, Ingraji ba loan siya ko na tatuk na ba yada ba dung loan naman Hairi ba sida iba senengama Somola na koi TV na mamatong da ay koi payang biyam selektre mari mga mo nga sa koi warasuwana loy ba kangmin na si koi gi silongi aying basu koi mayok na ba aduga sairengi may sasu hakchang da lakpa mathang da Manipuri Saita Parisat Meghalaya damakta ngasi phauba kathokuna asoba thodang lobiri ba dumba misangni miyoini naurem nilabani serengba lantopidang ngasi sereng sedinaba sida saru yabi bagaloina na online da kaida tari ba Facebook live ta tari punamakta miyeng tai punamakta sereng ngasi pabinaba ningsingjari Aigi serengi maming Palem Pantau
Lakledo isu malem sida nungsiba palem panthona popiduna tatana khanjai thamoi lakanungda laibek phaideko ihakse phajabdana pikthalaba malem sibu wanbire palem panthona ihakpu nungsideko palem ima pokpi nungsideko palem patho nungsideko panthoi pa pokpa aina phangjaba pot punamuktagi nakhoina punghen helido kaya depenjai aina tatana thagat pibudo nakhoina punamuktagi ahen mani ichadi haina tatana tahanbiu na chada nangdi ai khoigi choktok chaningai ni kedewninda habinu aingonda nangdi apangmani bangbang lawbani karigumda aina lalbasu nakhoina nungsi haibuta khanganbiu nongmagi amuktadi konsinbiu aina hayeng chawrbasu kedewinda changnam nibigan wai hakpu school gi maru mapang singa ngangbi gedab leirabasu ngangbiu ithanta leringe matamda school gi thogdok khudingda aina jawba matamda nakoi su jengba lakpiu thabok thorom khudingda ai usu saruk jahanbiu khangnaba haibuduri pok naba nakhoina hangba hangda aina khumba pa khumda chumi chumde khanganbiu afabata uhanbiu afabata tahanbiu pikling edigi chawra phawba aidi nakhogi na tawtambani bibiganu aina haibe khuding khangdana pangthau thawbuda dakshin biu tattana ai hakpu nakhogi manglando thungannabagi losinjare thank you Agaseri Uja Nilamani Mathangda Kausinjari by EBC N Malaya Senu Akoi Sering Amalanthopiduna Nasi Thoromasi Soya Babagolena Facebook Lati and Punamakta Malaya is saying a Tamin and Kudong Sadu Pangan Bigini. Han bumakta da pumda mukpu prumjari. Aigi sairengi maming Pizang marumsida. Hayudana amuktangdi kari iralgino aihaki asuk lu kraba ipaksida asumna hekta iragna hanba. Hanglaba nongdor atiasida sananingi koi pai duna ining ikhatamna apan bayaudana ahang balakta. Pokpire aibudi mioi balakta nupi haina mingthon biduna punsin biri kasulengam dana ngamba makai laksin biri laisina. Pangningi sintha pokjaman thamningi khongul amatasu khongdarami khangnaba taibangsida miyoiba oina hinglambagi mirak sida karigi thambiramli sanagi pongum oiduna chatnabigi saklon lauraga nupi oibisingbu phajindanaba kupkraba langla kayana marai tasinduna ikhongda ikhutta imitta kannasu kisinbiri kisi lanthokpa ngamdanaba laisidagi miyoibani aisu miyoiba nanthok phadraba ithaudang puribi yumburembini lairembini hingchabini mamani malemga pangkhaknariba aduga hanglaba taibang malang pansida karigi khajili ikoina lengba chatpa ngamdanaba kaisum sangi laimareng buna hayu kanana sembage phambaksibo karigi no khariba sambal tongan ba machuna nangi magi khaidoiba sido ngamnaba koisliba sing aikhoi busu ining tamhallu minok maisasu lepu maning tamna sanahalu yaudabra saru nupa singi saikhairaba sing khomjindanaba soijainariba hairang sing tasin khomjinbinanaba khutta khorjai paiduna sapi lanpi setuna lahi ase lanthokduna saningli langi jagoi
punsi chupa hingkhidra punsi chupa hingkhidra chinglam libalai sigi manungda thadat ningle yoling phalang se thadat ningle yoling phalang se nupi oibising ningtamnaba phongdo u amuktang nahana karigi khenana semlamliba aron ba phijang hangdok piu mainung sidang silambagi lambi se hankhini aihak su soidana nangi amamba kakhal nungsidagi sanagi khongpham haklamaga nangi khusemgi mayokta chatkani semduna lambi lamthungpham tamna isagi langani panjau su nahaki tingkhang tana thallaba khusemgi langthoklam lage thongat piriba polum singse ikok sida puriba mahausagum thadat lam lage punsilli bayol hinsing anam aha suholiba singdagi pami paukhum asimatangdi mama oibi singi maphamda kanagi karamba thawin asuk tathina sembiram libano punongom kram Malaya Sanubu Tagaseri Matanga Lusele Payam Yamaktre Homething Asele Mayampano Waru Suana Homendro Irengba Kogi Listadi Yauri Koi Homendro of the Lensen Bero Homendro Kogi Aibani Tuan ba Luptiada Asobo Tonang Low Bagaloina Sagi Saitegi Madam the Kudol Kia Tamlabadum by Ibani Homendro Irengba Mayampuna Mopukum Jari Twiki Yarju Napigani Yarakre Injal Aigi sharing maming Aigi pulsi khongsat amamba lambi duni pamliba Mina Kangda Udaba amamba hingi tabal dugi marum duni hainajaba Wakalgi aningba pamba Ining tamna sanajaba Konglai tuna yawonba Tamoi bupelan bangamba Laiwa tinwa duni pairiba Pukien chawba saduna Aigi oinabada hona jabani Aron ba thorang kayani mathang paikatliba Maku shekpigumna chakta jariba Usi sabigumna lotsai Lainung da lambi semduna Asukpa umangi loknung da Lairena maning tambagum Aishu ining tamna mahingjay Sana lupagi langaini Himaloy chingjawgumna pairiba Aigi arol athop Haido kadaba miyoy kayabu Angang tattana ohalliba Angan ba asumba Tunna manghan kro matam suppagi oina Matam sang na punsisagi ke Amambagi ning thaw oiduna Lengak sagi asumba saduna Punamapumaya kumje Matanga Kauksinjari by EBC NG Ekasini Matanga Koi Ojamaya Sem Sara Lebio NG Ekasini Oh Homingare Payang Yamak Ahom Maridan Hasele Lengsin biriba khwai punamaki mafamda aigi sairengi maming hakjang polang aigi thawai nungsirabi thawai aigi mallaba hakjang polang na taibang chengjel loiraba kan ai nang soidana kainaragani nang kayara khamlabadasu ai na chatngam loi hairabadasu
ताइबंग मपुना somdane live streaming audio off on thame soidana sena hangani kaidongaida aina khak ningsinglude hojikti taibang mapuna pinaba sahi saithana suraklabada nongmadi soidana kainaragani matamma sukuibase aigi hakjang polangda nangna kaidong duna leibana taibang singda chanbani taibang kumai yaujariba ahingba mi oijariba mapugi sintha pangjariba nangi thokjalgi mi commute to be on commute to there aya da pamu jaraba ihak sangse nangga khongloi oiminna taibang lila sanaminaba nungsi khongloi oiduna taibang chengjel na loiraba kal chekla gi saktam lo thawai nangna thadok lamlagani polang oiba hakchangse taibang gi chanabi palonung khambi mai gi maithakta samu hakchang polang se maita na wakhai birani mikap mirau kholtana thallaba kaina maisa marakta taibang kumai yengduna thawai nangna kaidonggani mapuna pinaba taibang punsi sibanaiba mapokni thawai na sinaidaba ahingbani thawai yaudraba hakchangdi asiba haina koloi nei thawai ga setnaraba hakchangna polangi saktam oihore polangi saktam oihore pumnamakpu khurumje 야드레나 어디게 당황 안 모이 따래 hoy mo tarbo tare ja yang garen da pabiro jaduri pabiro akoi odagi senta dingai pabiro ja pabiro aina pajagadam serengi maming hoy ko lakho amukta tabira broja tare fajan tare pabiro yare tare laklaroi amuk laklaroi handai ngamde sakhi nangdi aini illi nangi natungda kayam waba kayam nungaiba nangdi khanglaroi khangamloi nangdi uramloi halakho lakho he punsi tengi engine gum signal chali bogi paring na tungda inbagum punsi nangna igi engine ni natung illi khamjaba ngamdana awa nungai ani puduna hanamukta yenglam kho halakho lakho he punsi nungju nungsa ningtham kalen khenaba leite nangi nafamda nahak se mapugi aseng budutni mapugi yathang puduna lekon kaya haikol kaya turen kaya singjau kaya shar kaya kungang kaya satli nangdi athing balaitana liramde tamlamde kanada pami pamde hairamde adum chatkhin leptana halakho lakho he punsi agang nawa wedding hai nangdi khangbide ngaibide aibu pirangna solaba taibang ipakta kaina maisa langlaba mikupto kamna natung ili nangdi kapkhide khongcha chu khongkhide kharsu khangbiu kharsu ubiu ithak hauraba pirangi ipakta irangna khi idom iyaida nangdi lepte khongcha chu khongde adu khangbiu kharsu khangbiu he punsi halakho lakho he punsi lantheng nakhi idom hundokpa ngamdana matamgi khongleida lanpham kayada maithiba kaya mai pakpa karisu khankhide natung ili hanma ngamdana hainingbani amukta lepkho haijaba sungamjade khamjaba sungamjade halakho lakho he punsi ahal oirakle pangan solakle warsuwana waredi haikide nangna karigumba lepkhiba thoklaba loirani aigi taibang khongsat aina urakpa thengnaba khardang lirage matamdu taibang mapuda taibanggi ahoba aroiba khongsat nang oire ko he punsi malemgi aphauba taibang kaya halakhide lakhide amuk hanna makhoi su satkhi malemdagi hanki kadaidagi lakpano kadaidagi hankibano aisu khangde kana su khangde wakhalda saduna ingliba tai miyoibani लागलरोय अमुक हलरोय कनासु हे पुंसी हलको लाखो थैंक यू ओजा लोई ताबी गिब्रो
थागतरी ओजा ओजाबो खुलुमजरी जय 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 ओजा जय 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 याम नुवाइजरे अखोई शांति कुमारी अमुक फनी फनी अखोई ओजा शांति कुमारी पाबिरो ओजा अखोई ओजा शांति कुमारी की सेंता नुंगाइजरी aina ngangjari che tabirabro hello loi na tajare oja pabiro oja loi tajare oja pabiro tinbiri ba punna mapui kong nonjari aina aigi chairengi maming amambada lambi thiba unarakta lambi amada thasi gum mamlaba ehingda umangum songlaba amada leirami ai ithanta kadai da no khangde ai gi panthung pham kari gi no mafam asida lakhiba ai khangde ai ude asibu malem haibadurane mangal leitraba taibangla apangba ai di nungai na tumlui mikap thoraki ai kapningi karamna kapkani kapna nabagi wahai su khangjade kari lono aina kapkadoriba hangjaki aina ngakna aibu kanana purakhibano sumat haiba kanana sumlambano amukta lengthok pira o mangda takpiyu aise kananu kadai da gilakpanu kari marangi purakpanu imana kana ipana kana malem chine imara korong no modonna ipara loksing pangal su laijade amuktum amukap ai asum lairadra ai kapki khonjel hauna mayam punama pom hana thagachari yam noijare akhoi online gi matang si losinjaro matungda offline si ombi ahum khutang aire ni ahum khatani mayam waru suwan ahum khutang ngaibiram ni singjari mathangda akhoi oja maya nepram sereng amatang lanthok pinam ni singjari akhoi leikon gi secretary oduna matam kuina akhoi gi nupi ai bi aduga nupi gi wa khangtande saite chakon honu acho thang lobiri bi adumba ai bini oja maya nepram punamapu kuramjari sarengi maming maitai waiku ngayombi imadugi ngaru paktagi mari mari kakhalakliba waiku sung adubu yengduna ipa pakana hairai monhaduna ngayombi imadugi ngaru paktagi mari mari kakhalakliba waiku singdu ngakna yengduna pakhatna hairai monhaduna palimanbi imawo loina satkiba tare waiku singse mari mari kakhalakle ngaru paktagi ngayombi imana momona na hairai pakhatkanu imon manbi ngayombi imaduna momona na hairai pakhatkanu imon manbi saloi ko amata chingthanarakani amana mabu mari mari maitai waikuni maitai waiku punamapu khorumjari agachari oja mayagi maitai waiku yamna maming lerabag do ma saireng ni akhoi sumnagi ani khatang aire akhoi sinbalang sida asoba thodang lobi baga loinana manipuri saite parisat meghalay gi asoba thodang lodra president thopubiri ba munis nithokjamni sereng aba akhoi munis tagi taminasi munis tongan tongan ba activities mayam da saru yajaraga su hairiba lamsida su maki khudol lei maki khudol akhoi ji khangminaragani munis kurumjari mayambu akhoi moderator gi permission lojaraga ai su sering macam tang mayam gi marakta ai lanthok jage ai de sengwi upanyas karni ai upanyas novel ijai sering di iwa kaya ai kana tawde mayam na nungai ni ibu sida ai su amtang participate tawjubai wani ai gi sering sigi maming Dr. Kamal gi Silong asumna chasajage adungai maitai ama Silong da lakhi fajaraba Silong gi drishyabu thamoi nungda pukhi aduga nongma madhavi gi wari da amuk thamoi nunggi Silong thongdorakhi chinungda
लोटुना लैबा शिलोंग शहर पाखतचगी महाकना प्रकृतिगा खुसेमगा येंथिनखिबा कनिंखी महाकना प्रकृतिबु कल्लबा खुसेमगी नोंगलै नुंसित्तगी कमलगी मिचंग संगसी प्रकृतिबु कंसी मई मैतई मचा चामा लाखिशनु माधवी चामा थोलखिशनु थैंक यू ऑफलाइन की लोसलबनी ऑफलाइन की अदुगा हुजिकी ऑनलाइन की ओजा से सोबन से ऑनलाइन द ले ओजा से सोबन ता ओजा से सोबन ता बते ओजा ताबी बरो ओजा म्यूट तब तो बियो बा अनम्यूट तो बियो अनम्यूट आई म्यूट तो हाय रो माले ओजा अनम्यूट रंग तो बियो आई ने सोबन रंदना ओजा से सोबन ता ओजा माइक्रोफोन ये पुल तो नंबियो ओजा ओजा से सोबंता माइक्रोफोन ये पुल तो नंबियो बा ओजा यारे तारे तारे ओजा से सोबंता सी अकोई के लिंग्विस्टिक की प्रोफेसर ने अदुबो सेरेंग इदना कबी संगबा अदुबा ओजा नि ओजा सेरेंग त लांतो पिरो हाइजरी ओजा मयांग सेरेंग ता ngairi ओजा ओजा यारे ओजा याम खौरांग नाइजबदे अदो उसिदा चिन्दा पंजरे याम नाइजरे मयाम पुरमकु अथाप मफमदगे मुथागचरी आइसी हौजि इंडियन इंस्टीट्यूट ऑफ एडवांस स्टडीज शिलोंग शिमला दा लेजबदे अदो आइगी सयेंग हौजरागे आइगी सयेंग से आइना हंदा इहान हाना फोंगी बा सयेंग लाइन लिसिंगनी हेबा अदुदगी खरदंग वाई लाइन खरा खंगत चरगा आई बयान की मफमदा ए मु थवन तौजरगे खोइदा दब नते नंगबु थादोक निंग नते नंगबु थोइना लोइना रक्लिबा सीडी असुक कुइना नुंसी मंगफौ नबा थेंगम दब मिकुप कया थांखांग कया मायुक नख्रबनी साइना ख्रबनी नंगी दब पुंजा न लोइदाम थाजा ओनन सही कुम ओनन लांथोक लक्लिबनी हंजिन हंजिन मायुक नरक्लिबनी नंगिदमक्ता कोंगना कोंगना तौते नौना कया कंतनन लोकता की ईसाई मापन लांथोक साइरख्रबनी नंगिदमक्ता लोकता कया थिनक्रे लोइबी चिंग्यादा कया थिनक्रे लोइरोइ नाइबा तंपाक थि कया ngakthok kre nanggidamak kaya hanna loidam thaja pung kaya mayuk yaki nanggidamak sadly matamgi isil leptana misat namba kaya monut nangbu panghanba kaya nangdi khangda aina nga taibang kumsing gyamlaklabani monut nanggi leplakpa aina kaya ngakthok kaya thaidok leplakpani nanggidamak karigi kudak tasatani nangbu thadutuna nungsibini nangse masak maming naibana aina khanjaba aina nungsiba aina pamjaba nangtani karina takani karina khangangani nungsi se nangbu aina haina karina takani nangonda asinani haina aidi nangi kayat kuding da laibani sangkong da su laibani aidi nangi idong da su seli sanari aidi ningai dana ining tamna kanagi maka ponda jenglo sak koi henbi nangi kada ngatu thengthu duna thadok ningde nangbu mikup ama phauba thadok tribadudi nangbu aina phaudra madot nangdi yamna hangbadai nangna aingonda ningsinglibani mikup khuding nangbu loina raklibani nanga mikup amata
थानादना पुंजा खुदिंग लोइनना करमना कावबनी नंगबु करमना कावबनी नंगबु मसिदी ताइबंगनी पुंसीनी मिकुप अदु लाक लफाव लेबनी आईदी थदु थैजिन तौना मिकुप अमा फाव चोंथना लेबनी नंगा थादोक नबद यादबना आईदी चत्ते थादोकतुना नंगबु खुदक्ता कन्ना चोंगलंबा तपथरकला फाव खांगलिबनी नंगी दमक मधु फाव नुंसी नंगबु नुंसी थादोकला फाव नंगोंदगी उरु लई कोई पाई पाइना लेरी आईदी नंगबु येंगदुना संगलकपा याखिगद्रा अरोइब मिकुप फाव नंगबु येंगदुना लई आईदी साइजिंदना यांगलेंदना अंदनगुमना पाइदुना थीरी आईदी थादोकपा ngamdana नंगबु लेरी आईदी चत्री ngairi आईदी नंगबु तंजा येंगली आईदी नुमित तरुकनी नुमित तरा मरीनी नुमित निफुनी ngai नंगबु नुंसीरी आईबु थादोकपा ngamde खुदक्ता अचेतपा मरीनी अरेपनी वसकने मफमसिदा लोइजरे मतांसिदा लोइजरे थागसरी ओजा थागसरी याम नवाजरे ओजा थागसरी मैं पूर्व पोबु कुरुमजरी ngasi sereng sedinabasigi mayam sereng mathang mathang offline da mi kunga mi kunni aduga online da mi mari ni sereng pabisi ai sa yaurogadi kunga mathoi sudoi ni aduna mayam gi sereng akhoi tamin matungda moderator rojiri ai sa gi sereng tang lantok sage ai gi sereng gi maming ai khoi leiri laurami saklami thamoi phukna chingjau lanna loibi khonbas khonjenna sumat yai puraba tanthada sanagi sahek pungamjaba ningthoujam nabachandrana pullare ngasi amatta oina manaba manadaba tinadaba amattani aikhoi hairambani makhau pongna lol ani ngangbagi lol anigi apokpi phangjabagi chauthok sakhiba mahakto kaunabani aikhoina Bangladesh ki lamjing maira AK Seram Ananta Kumar Seram haijabani tattana sonjabani toina Manipurna numitni makhoina thani lol sahitya culture suna thambiramba makhoidugi machaduni khanna chauthona hingjaba ngambani masung mamanaba singi mamangda langoljam biramangol su tripuragi saithajabani sakjabani makhau pongna phajaidako ima manipur leitedako ima nangumbi khonou naha kabiyo Barak Tampaki Khairuddin Chaudhuri why yamna why waki yamna waki lusing puren irabot ubada mandalegi mitai sing khangbada thausa biramdraba imalonbu laujakhibani thamoi kaina lon imane punmani setna ima lon aikhoibu takhidaba natte khonjel do hakhidaba sunatte thamoi nungda aduna songthorakhibani kakching tabam Sundar Gopal pak chauraba Myanmar gi tampakta tananaba horakliba mirol gi napada leibani aikhoi gi so watabani karimata aikhoi gi aduna haikhibane Dr. Kamalna natte satkadablapna leire inakta aikhoigi nakta aikhoigi irakta honglak liba malemgi khongsat sida wajakhibane punsi numidang wairok labi ningtho konda chaurak labaso misam miyamgi oikhibi Maharaj Kumari Binodini Devi na Manipur gi damak poknafam Manipur gi damak aduna hangkhibani thamoi sengna kanada sinaramgani firalase
मतम सिदनी माइकई कयादगी पुनमक लाउखिबा अखोई लेरी काउगनु अखोई लेरी खुरुमजरी Agachari Oza moderator Oza Sarachantiam koi sayang sa dinabasi matang swais ta sum tension jarage yaubi kiba poet sing unna mapu thagachari online and offline. Thank you very much. Man Tara lak suba koigi Manipuri Sahitya Parisad Meghalaya gi annual conference amadi ahanba Dr. Kamal International Literature Festival Manipuri Literature Festival si loshilapagi tanjadu muglogzage loshindringai mangoina na koi ngarang urirei Madhavi upanyasta koi excerpt amakak lanthok pikhi baduda yaubi kibi koi MDU gi artist Thangjam Manjita gi comment last oy namtang lawminaraga koi program si roshinaba tawjage. Thank you. Ngasi khudong sabas lawjaraga aigi oiba mod khara phongdosage aigi experience hai taragadi aigi life ki oina ahan ba experience ne smaina tawbase khoi Manipur literature gi haidi Dr. Kamal International Festival Shillong 2022 na sinbiri base yamna aigi oiba haidi aigi oiba kano dadi yam thina nungaire asuki matik aina khalame hamba da haidi literature gi ipak se yam na pikpra na khalame ba adubu aina sida lakpa dadi yam na chawba ipak achauba moin uba hen su hen chawgi ni haibe su asalai ai sama drama gi artist oi jetar su sereng je paning bagi ama orak pa haitar isana I bagi kano ithil je poklak pa haitar si kemtena ti literature gi leiriba haidi pak chawramba mafam sida tawrami ba mong sina uhalakanda aigi moto aigi ngonda haigi feeling do ingon da forok pane aigi oiba moto yam thina nungai si kano je matung tarak pasu si hena chawna torkani haina su thaje aduga thank you once again Meghalaya gi team buzu thank you Agachari Manjita koi ni michu tasilakle loina na program si size da sum tension bagi tanjado lawjage next year karigumba asoi angam yaudragadi amuka hanna Dr. Kamal International Manipuri Literature Festival si amuk sinjage aduga akoi gi annual conference su makata tajage handak chahi gi oinadi matang swaida mayam pumna maktagi kaina nabagi ya thangdu lokshin lawjari nolokchari mayam pumna maktagi